Bharat Lenga ka Sandigi wari sanariba NSCN-IM gi lanmi oigni jingnaba singna ngarang numidang pung 6:30 taba matamda National Highway number 39 gi Kangpopi district ki New Kaithal Manbi Police Station na konba Biang amadi Thanglon bungda lambi sembagi thabakta sizinaba NHIDCL ki excavator ma mahi tharambagi thawong adu KSO Moltam block na akanba mongda yaningdaba phongdorakli media da thadораkiba KSO Moltam block ki cherol aduna hairibadi thodok adu da January ba miyoi State Lengakna Pung Kunmari Fawgi Manungda Faduna Book Daudravadi Thasigi Mapangi Ahing Nongyai National Highway 39 Infal Jiri Lambi Paringda Matam Kaktaba Blockade Chatharagani Hairakli Cheroladuna Hai Kutlai Paiva Singaduna NHIDCL Gi Excavator Mai Thare Haivigi Pau Fongbodagi KSO Moltam Block Ki Miut Kangbu Ama Thodok Thokfamda Sangsinduna Yengsin Baga Lojana Tezenbagi Thabak Chatharurei Kutlai Paiva IM Oigni Chingnaba Sing Aduna Excavator Adugi Driver amadi lever singbu nongmai na namduna thamlaba matung mai tharambata natana kafa yariba nongmai maru aniga loinana che machet amada mobile number 9362591819 iraga piram ki haivasu khangbangam lei thawong asina thabak suriba amadi thabak pariba NHIDCL da akiba pokhan bata natana hunja singbu su mi paina halle hairakle